ngasi numida wairang phongkiba tongan tongan Manipuri siphongsingdagi maroibi ipausing myamna thamjagi hanmada Kangleipak Mera News tagi khongosaraga Chief Minister N Berena Wangkai Eye Hospital gi building sangakhre naraktriba makai layengdabigi hainabi si thadokuna matam sana haksangi phibam sek tawthokpa tangai fade Chief Minister Hospital da matik chaba infrastructure amadi doctor matik chana thamba khaktana health priority nati mipum khudingnasu nadringaida check-up tawbagi hainabi thambasu amani lengaki mekedigi infrastructure faganaba angamba thakta honari miyamnasu nadringaida chaksinsi haina Chief Minister N Berena phungdokre wapam asi Wangkai da nauna saba loiraba Wangkai Eye Hospital gi building sangabi thoramda Chief Minister N Berena chief guest ki warol piraduna phungdokibani Tharomadura Manipur Legislative Assembly gi Speaker T.S. Chhatrapati Health Minister Dr. S. Ranjan, Wangkai Kendra gi MLA T.S. Arun Kumar, Wangkai Eye Hospital gi Director Dr. S. Bobby Amadi, ate masak naiba miyoi kyana saruyaki. Thauramaduga mari lena Chief Minister Berena makhatana phungdokibadi, lamdamama gi healthcare system phaganaba manpower amadi infrastructure gi yamna mathautai. Lamdamasigi maroiba Medical Institute oiriba RIMS amadi Jenims ta lamdamasigi mairoi singna MBBS tamnaba sit phangdabi awaba leirambadu sit masig hengat hanba ngambaga loinana Susampurda anawba institute amasu hangdoktuna mai tambiba hokre Manipur lengangna honaba khaktana tana private sector dasu babina gi leiriba hospital sing amadi ngasi sangariba Eye Hospital sida world class ki infrastructure lehenduna lamdamasigi healthcare system phagat hanbada asobat mateng pangli masida lamdamasigi miyam gi hainabi ma oikraba kana naraktriba makhai layingdaba sin anabasing amadi doctor sing kodong sadaba kya mayung hali nadringai ta naraktana basaksin thoram lakhotpa haksang nithina check-up tawrak labadi narakpa yaba laina sing hana ngak thopi kodong saba phangba madi hena line laying mangamali Masugidamak khanduna English singani ga tara katreta lenga sina health for all scheme hautoktuna yum sangduna mipum khudima check-up tawthokpagi thabak paikhat pahorakhibane ki Chief Minister makhatana hai scheme makhada anaba makhal taraga matoi test tawba madi hidak sara phagataba anaba sing hidak lemna piduna aruba laina kayadagi ngakthuna bonari punna khungang sanipan anaba miyoi lakh ahung gi makhada scheme sina lem ngamkre asumna lenga amadi private sector da angamba thakta health sector gi phibam phagatnaba hoinaringe sida miyamna wakhal taduna puna saminarabadi lamdamasigi health care system khaktanatana hiram khudimakta Manipura mangjal thaba ngamgani hainasu magna makhatana phungdoki Atopa pawmana LLI project ki canal sing mapung phana sema loidabadagi ising thaba yadaduna labukta phanganba ngamdaduna ningtham mahi marung thabagi thaba paikhatpa ngamloidore Bishnupur district ki manungda lairiba Lauktak Lip Irrigation LLI project asi Manipur lengana sei kunthrarom yengsin biduna lerakpadagi project asi gi hana saramba marueba bridge siphon cross drainage work super basis na singma ningthi na function tawba yadaduna hauzik lairi masigi mathakta siphon manung na su laikhom lainangna phumjinduna leibidigi ising senthokpa ngamdaba kya su yauri habisi pauksi esina thijuluba matamda khangmamle LLI project asigi maruaina canal 60 manga habidi Impal main canal Impal high level canal Impal low level canal samus Moirang high level canal amadi Moirang low level canal ni high level canal sing asigi manungdi Impal high level canal Moirang high level canal di hauzik paw sema loiduna leidi aduga hana sema loikraba Impal main canal Impal low level canal amadi Moirang low level canal ahum asigisu bed level phumjinba canal gi khongban anem awang manadabana ising sienma apan boiduna leiri pauksi sina yingsuluba asidagi khanglakpa ngamlakhibadi Impal main canal gi su canal gi khongban mana pam ahumna ising tharakpada ising gi volume puba ngamdaduna ising pathoktuna anembada mangba haibadu wari LLI gi ising singlibi Impal main canal gi pamamagi capacity asigi 90 sepni Impal main canal da di pam mangagi manungda yamdrabada pam ahumna ising singduna thakatabani adubo pam ani khaki samaga marfu cubic capacity gi ising thabada phawba ising pathoktuna arembada mangba haibadu wari amaramda LLI gi canal singi bed level fazana sectorga
kenel lining roller taktuna ningthina semjin sajinbagi thabak satraba matungda ising thabagi thabak paikhatabani hauzik paikhaliba kenel lining gi thaba asisu niam lale kenel khongnung kanglaba matungda lining tawbigi thabak sathapam thokpani adubu nanghorarui matagum laikhong lainang marakta niam lana kenel lining tawbigi thabak loisinana khonabigi mami sauna taburi aduga revise project kenel sembigi paisa mapung phana haptabadagi kenel singasi phajana sembigi thabak mapung phana paikhat pangamdrabra haibigi wang amasu songthorakli maduna ayamba distributory kenel sing loina fail oibiga manabagum tawri loinana paikhalibi kenel gi thabak singasi akangai tangarga mai pakna bokona pamthoi haibasu praja section kyadagi pausi sida phundurakli asumna LLI gi maru ebe kenel sing ningthina sem sabigi thabuk mapung phana pangthok tabadagi hauzik kenel sida ising thaduna labukti ising marang kaina phangandabagi handak se sida su ningtha mahi marong paksana thabigi thabak paikhat pangamdana fail oigadawri oireba phibam sida Bishnupur district ki maroina Imphal main canal Moirang low level canal Imphal low level canal na kon mafam singda ningtha maru marang thanaba lautak lip irrigation na ising thabirak lo haina laumi singna khulaw lorokli laumi singna phungdopgi matung nadi saye magi oina November tha nantokrabadi rabi crop ki matam hen khragani eduna Imphal main canal na konba tawbol khojuman kwak siphagi lopam sing manama sing mapung phana puthokpa ngamloidabagi phibam daleri LLI ni ising mapung phana PV betarabadi mathakta pankhriba haideba kul sing asigi lopam singda ningtham maru marang amadi mai marong sing paksana thatuna sei khudingi pothok marang kaina pothoktuna laumi singi senthungi phibam kharada oirabasu phagatpa ngamgani maramaduna laumi singi yingbiduna LLI project ki ising canal singda thabiraduna labukta marang kaina phangan binabasu haijarakli hanis pausna makhatari Atopa pau khara namu Chief Minister na Thambal Sanglen gi semga sagali bisang yengsinkre Manipur gi Chief Minister N Berena ngasi Imphal gi Nityai Pachu thikta leiriba Thambal Sanglen gi haujik semga sagali ba thabak sing hakthengna yengsinkre ngasi gi yengsin khongsat atu Chief Minister na hai haujik semga sagali ba thabak sing asi atubu matamda loisina na bhotnarakani masina party sigi tungan ba thabak thauram singda khudongchaba kya piragani sohari amaramda Kumbi da chikpadagi Angang nupa macha malikidre Kumbi kendra gi wongu makhale kai ahalupta leiba sahi manga ngai riba nupa macha ma chikpadagi rabies lainan narakpadagi hospital pukhatuna layeng laba matungda leikidre hari leikidra ba Angang nupa macha sigi maming Sansam Rocky sahi manga khui Angang si mamangi sayolda anirak lekai du da loibo huyamana anirak sikre Huina sikraba matung numit taraga mangani ro leiraga amasa nungaraktabadi test tawduna yengwada rabies lainana nare heba khanglakibani loinana anga asna atopa mi uraga mayana sikadaba madi khujilna khoningmigi phibam urakpadagi Imphal hospital pukatna layengba matamda layengba ngamdana laikitabani hari anga ase laikidabadagi Kumbi kendragi wangu makha ahalup laikai na singnaba mafamda yumna yokpo huyamadi hongdong sing paksna rabies hidak kapthoknabigi thabak lengaki mari lenaba authority na atubu matamna paikhatpina basu laikai myamna su phongdorakli amaramdana amesko gi sai kunga mapan subom mapok kumonga mari lenana homgi angang singda firol khudol tamkre all Manipur ethical social cultural organization amex togi sai kunga mapan surapgi ningsing numina lakpada lamdam sida leiriba tungam yellow proof singna yepa pausal pirapu loinana iramdam iraiba asigidamakta yaifanaba honabiriba khudingmakta ameskona ikakhanu bulakli Atopa paumana More border town da leibe yumani maina tumna sakre ngara numidang pung nipalom tarakpa matamna More ward number 9 new More laikai nakna leiba m Shimol village the yum ani maina tumna sakraba yumani yumbu singadudi zangmang tauthang si yangkai humde apopo leikidraba yangso tauthang amadi ngamjagin mati sei kuntraga mga apokpa jamson mati ni mai sakpadura zangmang tauthang Indians currency da lupa lak ama yauna lupa lak mapalonggi malsang sing mai nitumna sakre aduga ngamjagin mati gin lupa lak tre longgi malsang mai ni sakre mai sakpagi thawdo electric short circuit ki oramba yai haina panari loinana mai sakpagi thawdo du More fire service ki fire tender gi yauna local water tanker vehicle singmadi miyamna numidang athengba phawu mai kanbagi thabak sataki sohari
Amaramda Manipur lengana yu legalize togani haiduna CM saribasi khudakta lepiyu TH Ramni Manipur miyamna lamdam asidagi mayai kaaba nisa marupangna muthatkinaba akanba khongjang changsilingai serasida yu legalize togani haina Manipur lengana CM saribasi khudaktagi lepiyu masa singidam mama oibisingna lauribu khulaw lengana tabiyu yurai surabana hasingna khulingba khunai habadu mama singna yengma ngamloi hena nupi samaj ki president TH Ramni na phongdokre wafam singa nupi samaj amadi kadaga puna kusamnaduna yu legalization ki mayokta changsilakpa khongjang isoma oina uripok basapati lekai community hall da pangthokiba wakhat mifam amada ima Ramni na phongdokibane ima Ramni na makhatana hai matam sangna yu na khunai sida piribi saithing kaya sigi mayokta mama oibisingna masa singbu mayai kaba nisagi ipaktagi kalhongna ba changsilakliba khongjang asida Manipur lengana yu legalize tawna thorang kya lokholakpa si yamna lebak thibani lamdam asigi na kya nisagi ipak tawdun lari nisaban maira paibi ima lupkyana khuta maira paiduna asuk sanglaba matam asidi horaduna lalaga ikhang khawduna lengana yu legalize tawkuni herakpa sida mama oibisingi thamoi masetana kahle Manipur si hauzik yamna luba phibam mandalari yomthong khuding yu thaktaba mi amata laislaktre oirakliba phibam sida mama oibisingna amat oina nisagi mayokta khongpham sena leminaba matam oiri lenga ki warep handokpiyu mama oibisingi wa tabiyu hainisu ima Ramni na makatara phongdokhedi makha satharak pona kangla pawdugi atinba pawmana singju festival December 19 gi January 9 phawba marjing polo complex haingang na pangtholagani sayol singju yokhat palup Sayol Impal Manipur ki miyeng makhada singju festival committee na sinuna tungan nat kweba thoram kya galoina tarurak suba singju festival 2022 lakliba December 19 dagina January 9 phawba numit taragani thuni subna merging polo complex hangang kendra Impal East pangtholagani haina committee sigi convener Rakesh Nauremna serolama haidi shape our indigenous food culture and integrity have a wakhalon gi makhara pangthokadariba festival sida tungan me singju makhal sing sinja makhal sing amasu khusa haibi gi pothok sing lighting gi weba pulam sing helum and handicraft ki production angang sing weba akhanaba pulam sing amade tungan stall sa ma festival sida miyam gi dama hangduna thamgani lamdam gi miyamna food stall yauna atei stall sing asi phambi bi yagani Numit kungani thuni chuna pangthokadriba festival se ayuki pung 13 dagina numidang pung 8 phawba numit khutingi cultural program kya ga loinana hangani sohaidi makha satharak poina pandam pauksi dige topoma ruibi pauksing myamna thamjiki lup amana hesitation torakpa matamda film tawjaribe isai sakpasing yeiba khongbasing di yohan bigano susindro artist training come Educational Research Centers Impal Sindunanga si Gandhi Memorial Hall da mapalak suba Manipuri Modern Song Competition 2022 gi grand finale pangtokre thoramsida saru yakiba cup and pd amadi PSE digi minister laisang tem susindro nai film tawribising isai sakpa khongba thinba tawribising punsigi hingba ngamlagani haiba pandamna tawbanati pamjabe ki tawbani maduna Manipur gi lairiba lupsing mahiro lupsing na hesitation ama tawbada makhoi bu yohan bigano amadi konsin bigano hadak sahi anirom covid na maram oiduna lamdamasi un waimuk siklaba matamna isai sakpa film yeiba khong loina lepkibedigi artisting imung manung puba madi masa masu thaknaba honabada ha kar launa khibadu ningsing biwaki magna hai artisting asigumna competition asi tawraga makhoi gi talent ulaba matamda ai makhoi gi asoba platform amadu phangadoribani masi lepuk phabani masidana atai thabak thorom kya sumathautai musician singna haibeta daba sisakpa sing maming salandi isai sakpa aduna talent phana leirabasu musician singna performance pidragadi kanapam khangdabigi satnabi ama hujikana satnarakli aduna musician singna kathokpa magaloinana thabak toba mathautai haki isai haibasi makal mathelni kala haibisi miyamgi apamani miyamne hek pamdabada kalakar sing stara hengadoribani musician singi marakta training matamda thingani training drabato kani khanba yauribasing adumna asum leirabadi competition amata mai pakloi isaida makal yamna lei isai gi lupsing tuan kya khaitole masi amakhakta amukta punchilabadi nungaigane ki ngasi Manipur film Sithargliva siki matangna palladuna minister na hai
Kanaguma miyo amana hol ama saba matamna makna sariba hol adudagi sel asuk lakpa haiduna paduna laikre hol ama stalaibada mathau tabasing adugi sel pigadabana maramoiduna film kapadu laktrabadi kanana makhoi sel pibigani madu laktrabani na hol adu thong lon ba masana tabani aduna hauzik manipur cinema hall laitre film number singkya laislaktre film nambada mangbana hinjilakpana film namningdaba poknarakpani adunadi film gi thabaksu adumak sitarakpa tabani matau sumna isai sakpasu sapmane film nambagi sang hantarakpana isai tauribisingsu film gi isai saktrabanina awaba kya mayunarakpani aduna film tauribising isai saklibising yeiba khongmusing aikoina yokhatpa mathoktai hiramasigi matangna lengana su makoibu yokhatnaba khanatabanati Manipur gi lairiba tungan lupsingnasu khongjang ama sangsinba matamda film isai sakpa khongmusing satpathingmana asuke matik awaba piri aduna asigumba art ki thabak tauribisingdi makhoigi agitation da consenbidana basu appeal tawki ngasigi grand finals atuda Mangiras nongthomam ahanba position amasum lingjel asangbana anisuba position amasu mayang lamam robot amadi hidangmayum omitana ahumsuba position takhianisu pausna makatana phongdurakli makasa tarakpoina to papawmna rehabilitation center singi apun bulup united rehabilitation center manipur semkre Manipur da lairiba rehabilitation center singi maruaiba thaumisinga amukogi thaumisinga puna mipum amangasi amukogi office ta pangthokre hena amukogi secretary organization koizam santos maitena thadorakpa sirol amana phongdorakli sirol sina hai mipam adur amukogi president p nandona mipam apoiki mipam aduna Manipur gi rehabilitation center singi issue amadi problem sing khanabaga loinana hena phaba thabak pekhanabagi damakta united rehabilitation center Manipur URC Manipur haina mingthonba rehabilitation singi apun bulum masemkre loop asigi nauna thau punabagi damakta ahanbagi oina miyoi taraga turukna saba executive committee masemkre nauna khalaba miyoi singa duri president da Maisnam Puspakanta Senate Foundation Kuningte Kundrakpam Vice President da Singangbam Zitian Pure Century Kurkul Kim Chandra Kuman Light Healing Mayang Phap General Secretary da Y Santa Signing Home Thiam Konjil Assistant General Secretary da Jacob Huidrom Sumthok Hauksi Tinungai Finance Secretary da N Rakesh Publicity Secretary da K Ahmad Shah Assistant Publicity Secretary da Anil Kumar Singba Singni hainasu serolosina makhatana su phongdurakli loisilakpoina to papawmna wabagai AC gi Manipur gi atai AC singdagi mangjil thaba constituency uhenana phonagani yu deven wabagai constituency da politics tawbada kanglup furup da base tawraga politics tawbagi sanabiyama leirambadu hadaki tamasida maru phangna muthatuna constituency sibu sako thorangi lamda Manipur gi constituency ataidigi mangjil thaba constituency amu ohenana bohonagani haina MLA Dr. U Devena phongdokre wapamasi wabagai AC gi manung sanba irong sesaba makha lekai de pangtokpa wabagai Block Congress Committee gi President MD Khirudin Yauna Hana Congress Party de leramba miyoi kaya BJP de naunu yorakpadagi haraute amna okpagi thoram da haikibani thoram adura Devena makha taraduna wabagai ACAC furup ahumna khundaba AC amani maramisina kanagumma miyoi khrana constituency sida politics tawbada magi furup the base tawraga thabak toramana constituency sigi lambi thong yauna hiram kyara sokhaduna leramle adubo ma kyanda kitama sida leramliba awara pakya angamba thakta menkana bohonari masigi ahan boina constituency sigi phiwam soklaba lambi sing handaki December tha sigi manungda ayamba sema loragani loinana India amari Manipur BJP gi lenga lakpadagi purakliba ahoma kya sisu thajaduna Congress Party digi miyai kya na BJP da nauna yorakpa asina Congress asi India digi lekha tare heba adusu mayek sing lehna su phongdok khen su paus na makatana phongdorakli hausugoina di myam paus matang sa lusinjera ge masu myam puna na update ngamin si